ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯃꯍꯧꯁꯥꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝꯁꯤꯗ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯦꯂꯥ ꯇꯧꯏ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯏ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯊꯧꯅꯥ ꯑꯃꯗꯤ ꯋꯥꯈꯜꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯆꯠꯅꯔꯤ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯔꯒꯁꯨ नागरिकसिंगी मसागी मथौ पांगथोकपगी वाखलोंदुसु उबा फंगी मीसिंगना मसाबु चेक्सिनजदुना अतोपसिंगबुसु चेक्सिलहंदुना नोमगी पांगथोकतबा यादबा थौदांग कया पांगथोकली लैबाकसिदा पांगथोकलिबा थौरम कयादा असिगुंबा खांगबा कनबा अमदी अचंबगी मतौसी उबदा यामना ngakningai ओइरी गणेश की कुमैसु मफम खरददी ऑनलाइन पांगथोकली अदुगा मफम अयामबदा गणेश की मिटमसी इको फ्रेंडली ओइबा मवोंगदा सारी मरुपसिंग अखोइना मुन्ना थिजिनबा मतमदा वाफम अमा उबा फंगनी मदुदी अखोइगी कुमहै फियोंग अमदी अकोइबगी फिबम अनिसिगी मरक्ता अचौबा नक्नबा मरी अमा लैरी अमरोमदा अखोइगी कुमहैसिंगदा अकोइबगी फिबम अमदी महौसागा लैनबा मरीबु पाउजेल ओइना उटली अदुगा अमरोमदा कुमहैसिंग असि महौसागी सक्तमबु ngaknabagidamag पांगथोकली मदुदी बिहार की नोंगचुप चंपारनदा चही चा कयादगी थारू जाति की मियोइसिंगना पुंग हुंफूगी लॉकडाउन पांगथोए मदुबु मखोइगी लोलदा पुंग हुंफूगी अथिंगबा हाइना कौई महौसागी खुचेंबु ngak सेनबगीदमक चही चा कयादगी मसिबु मखोइगी चटनबी अमा ओइना पांगथोकतुना लागली मतमसिदा मखोइगी खुलदा कनामत लागते अदुगा कनामतसु मपानदा थोकते मपानदगी मिटोप चंगलकपा नत्रगा मखोइना मपानदा थोकलबदी अनौबा हौरिबा उपाल वापालदा अमांगता थोकपा याय हाइना मखोइना खल्ले अथिंगबा से हौरकपदा आदिवासी इसिल इनाउ सिंह असिना लाइसोल तिनचोन फजन पांगथोए अदुगा लोइसिलकपा मतमदा मखोइगी चटनबी इसै जगोय हराउ तयामना पांगथोए मरुप सिंह हौजिक ओनमगी कुमहैसी यामना हराउ तयामना पांगथोए कुमई असे तामिलगी चिंगम था हाइबदी अगस्त सेप्टेम्बर की मरक्ता पांगथोए मतमसिदा मीसिंगना अनौ अनौबा पोचै कया लई मखोइगी युम्बु निंगथीना केमवे मचु मखलगी लैरांग कयाना पुकलम शेमे एनसांग मथल कयागी ओनम सादिया हाउना चाय मखल कयागी मसाना अमदी कंपीटिशन कया पांगथोए हौजिकी मतमददी अथाप अथाप मिरैबाक्तसु ओनमगी कुमई असे थवायाउना पांगथोकनरी अमेरिका यूरोप अमदी गल्फ की लमदमसिंगदा ओनमगी नुंगाइबदु उबा फंगे हौजिकती ओनम असि मालेमगी मियामगी ओइबा हराउ कुमई ओले मरुपसिंग ओनम असि अखोइगी लौ सिंगुबगा मरी लेनबा कुमहैने मसि अखोइगी खुंगंगी अनौबा सेनमिट लोनगी हौबा मतमसुने लौमीसिंगी पांगलना अखोइगी पुंसी अखोइगी समाज असि लेरिबने अखोइगी कुमहै फियोंगसिंग असि लौमीसिंगी सुबनोंबना मयेक सेंगहलिबने अखोइगी चिंजाक पिबिरिबा लौमीसिंगी थवाई हापीबा ngambagi matik magunsingbu bedasingda asumna saithari rik bedada asumna saithari ananang pataye namaha khetranama pataye namaha haibadi चिंजाक पिबिरिबा सिंगबु खुरुमजरी लौमी सिंगबु खुरुमजरी कोरोना की वारब तानफमसिदा अखोइगी लौमी सिंगना मखोइगी तौबा ngamba थौनादु उठखरे अखोइगी लैबाकता खरीफ की मही मरुंग सिंग ममांग चही का चांगदमनरुबदा चादा तरेत हेना थोए गेहू नत्रगा चेंग चौराकना चादा तरा हवाई चादा मंगा कोर्स सेरियलना चौराकना चादा अहुम ऑयल सीडना चौराकना तराहुमदोय लसिंगना चौराकना चादा अहुम पोथोक पुथोके मसिगिदमक्ता अयहाकना लैबाक सिगी लौमी सिंगबु थागतबा फोंदोकजरी अमदी मखोइगी होटनबा कनबबु इकोक नोनजरी अइगी नुंगसिजरबा इरैबाकसा सिंग कोरोनागी मतमसिदा लैबाक सिदा लानफम कयादा अमत्ता ओइना लानथेंगनरी अइगी अपिकपा अंगांग मरुप सिंगना मतम करमना लेलमगदगे हाइबसिसु पुकनिंगदा खंदबा नते मरमसिना अयहाकना गांधीनगर की चिल्ड्रेन यूनिवर्सिटी भारत सरकार की वीमेन एंड चाइल्ड डेवलपमेंट मिनिस्ट्री एजुकेशन मिनिस्ट्री स्मॉल एंड मीडियम साइज एंटरप्राइजेस मिनिस्ट्री न चिंगबसिंगा पुल्लगा
ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ꯫ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯑꯣꯏꯈ꯭ꯔꯦ꯫ ꯑꯅꯧꯕ ꯈꯔ ꯈꯪꯕ ꯑꯃꯗꯤ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈ꯭ꯔꯦ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯤꯔꯝ ꯑꯃꯅ ꯁꯥꯟꯅꯄꯣꯠ, ꯊꯣꯏꯗꯣꯛꯅ ꯚꯥꯔꯠꯀꯤ ꯁꯥꯟꯅꯄꯣꯠ꯫ ꯚꯥꯔꯠꯀꯤ ꯑꯉꯥꯡꯁꯤꯡꯗ ꯑꯅꯧ-ꯑꯅꯧꯕ ꯁꯥꯟꯅꯄꯣꯠ ꯀꯝꯗꯧꯅ ꯐꯪꯍꯟꯒꯅꯤ? ꯃꯇꯧ ꯀꯔꯝꯅ ꯚꯥꯔꯠ ꯑꯁꯤ ꯁꯥꯟꯅꯄꯣꯠ ꯄꯨꯊꯣꯛꯄꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯅꯩꯅꯈꯤ꯫ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯤꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯅ ꯑꯅꯧ-ꯑꯅꯧꯕ ꯁꯥꯟꯅꯄꯣꯠꯀꯤ ꯗꯤꯃꯥꯟ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯌꯥꯏ꯫ ꯃꯔꯨꯞꯁꯤꯡ, ꯁꯥꯟꯅꯄꯣꯠ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯕꯨ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯁꯥꯟꯅꯄꯣꯠꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨ ꯃꯀꯥ ꯂꯥꯝꯅ ꯄꯥꯏꯍꯜꯂꯤ꯫ ꯁꯥꯟꯅꯄꯣꯠꯅ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯉꯥꯏꯍꯟꯕꯇ ꯅꯠꯇꯅ ꯑꯄꯥꯝꯕꯁꯨ ꯊꯨꯡꯍꯜꯂꯤ꯫ ꯁꯥꯟꯅꯄꯣꯠꯀꯤ ꯃꯇꯥꯡꯗ ꯒꯨꯔꯨꯗꯦꯕ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯥꯟꯅꯄꯣꯠꯇꯤ ꯃꯄꯨꯡ ꯐꯥꯗꯕ ꯁꯥꯟꯅꯄꯣꯠꯇꯨꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯄꯨꯡ ꯐꯥꯗꯕ ꯁꯥꯟꯅꯄꯣꯠꯇꯨ ꯑꯉꯥꯡꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯅꯕ ꯁꯦꯝꯃꯤ꯫ ꯒꯨꯔꯨꯗꯦꯕ ꯇꯦꯒꯣꯔꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗ ꯃꯌꯨꯝꯗ ꯐꯪꯕ ꯁꯥꯟꯅꯄꯣꯠꯁꯤꯡꯅ ꯋꯥꯈꯜꯅ ꯁꯥꯖꯤꯜꯂꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯁꯥꯟꯅꯄꯣꯠ ꯁꯥꯔꯒ ꯁꯥꯟꯅꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨꯗ ꯑꯍꯜꯁꯤꯡꯅ ꯄꯜ ꯑꯣꯏꯈꯤ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯆꯧꯕ ꯐꯖꯈ꯭ꯔꯕ ꯃꯤꯔꯩꯄꯥꯛꯀꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯨ ꯁꯥꯟꯅꯕꯗꯒꯤ ꯅꯥꯊꯩꯗꯨꯅ ꯁꯥꯟꯅꯄꯣꯠꯇ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯐꯥꯎꯕ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯕ, ꯁꯥꯟꯅꯕꯗ ꯄꯨꯛꯅꯤꯡ ꯂꯨꯞꯂꯝꯕ ꯑꯉꯥꯡꯗꯨ ꯃꯊꯟꯇ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯗꯨꯒ ꯃꯍꯥꯛꯀ ꯈꯦꯠꯅꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯦ꯫ ꯑꯇꯥꯡꯕ ꯁꯥꯟꯅꯄꯣꯠꯇ ꯇꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ, ꯍꯥꯏꯕꯗꯤ ꯐꯖꯔꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟꯁꯤꯡ ꯑꯗꯨ ꯅꯝꯊꯕꯤꯈ꯭ꯔꯦ, ꯈꯨꯏꯊꯍꯟꯈ꯭ꯔꯦ꯫ ꯁꯥꯟꯅꯄꯣꯠ ꯑꯗꯨꯅ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨꯗꯤ ꯎꯠꯂꯦ, ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕ ꯁ꯭ꯄꯤꯔꯤꯠ ꯑꯗꯨꯕꯨꯗꯤ ꯍꯧꯔꯛꯄꯗ ꯅꯝꯊꯕꯤꯈ꯭ꯔꯦ꯫ ꯁꯥꯟꯅꯄꯣꯠꯇꯤ ꯂꯥꯛꯂꯦ, ꯑꯗꯨꯕꯨ ꯁꯥꯟꯅꯕꯗꯤ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯒꯨꯔꯨꯗꯦꯕꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯁꯥꯟꯅꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯠꯊꯣꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯁꯦꯝ ꯁꯥꯕ ꯍꯩꯕꯒꯤ ꯃꯇꯧꯗꯨ ꯄꯨꯊꯣꯔꯛꯄ ꯉꯝꯕꯗꯨꯕꯨꯅꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡꯗ ꯁꯥꯟꯅꯄꯣꯠꯁꯤꯡꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯗꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯈ꯭ꯔꯦ꯫ ꯁꯥꯟꯅ-ꯁꯥꯟꯅꯅ ꯇꯝꯕ, ꯁꯥꯟꯅꯄꯣꯠ ꯁꯥꯕ ꯇꯝꯕ, ꯁꯥꯟꯅꯄꯣꯠ ꯁꯥꯐꯝ ꯌꯦꯡꯕ ꯆꯠꯄ ꯄꯨꯝꯅꯃꯛꯁꯤ ꯀꯔꯤꯀꯨꯂꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯣꯀꯦꯜ ꯁꯥꯟꯅꯄꯣꯠꯁꯤꯡꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯤ꯫ ꯁꯥꯟꯅꯄꯣꯠ ꯁꯥꯕꯗ ꯌꯥꯝꯅ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯕ ꯀꯌꯥꯁꯨ ꯂꯩ꯫ ꯚꯥꯔꯠꯇ ꯃꯐꯝ ꯈꯔꯗꯤ ꯇꯣꯏ ꯀ꯭ꯂꯁꯇꯔꯁ ꯍꯥꯏꯕꯗꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯒꯤ ꯐꯪꯐꯝ ꯑꯣꯏꯅ ꯂꯩꯔꯤ꯫ ꯀꯔꯅꯥꯇꯀꯥꯒꯤ ꯔꯥꯝꯅꯒꯔꯝꯗ ꯆꯟꯅꯄꯠꯇꯅ, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯀ꯭ꯔꯤꯁꯅꯗ ꯀꯣꯟꯗꯥꯄꯜꯂꯤ, ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯇꯥꯟꯖꯣꯔ, ꯑꯁꯥꯝꯗ ꯙꯨꯕ꯭ꯔꯤ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯕꯔꯥꯅꯥꯁꯤꯅꯆꯤꯡꯕꯁꯤꯡ ꯃꯈꯣꯏꯗꯨꯒꯤ ꯃꯔꯛꯇ ꯃꯃꯤꯡ ꯄꯟꯕ ꯌꯥꯏ꯫ ꯒ꯭ꯂꯣꯕꯦꯜ ꯇꯣꯏ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯗ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯥꯈ 8 ꯍꯦꯟꯕꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯉꯛꯄꯤꯔꯝꯒꯅꯤ, ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯥꯈ 8 ꯍꯦꯟꯕꯒꯤ ꯆꯥꯎꯈ꯭ꯔꯕ ꯀꯔꯕꯥꯔ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯁꯤꯌꯥꯔꯗꯤ ꯌꯥꯝꯅ ꯌꯥꯝꯗꯦ꯫ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ, ꯐꯖꯈ꯭ꯔꯕ ꯆꯠꯅ ꯂꯣꯟꯆꯠ, ꯃꯈꯜ ꯀꯌꯥꯒꯤ ꯆꯠꯅꯕꯤ, ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯅꯍꯥꯁꯤꯡꯗ ꯁꯥꯟꯅꯄꯣꯠꯀꯤ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯌꯥꯝꯗꯦ ꯍꯥꯏꯕꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯃꯁꯤ ꯇꯥꯕꯗ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯃꯔꯨꯞꯁꯤꯡ, ꯁꯥꯟꯅꯄꯣꯠꯀꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯀꯣꯇꯦꯖ ꯏꯟꯗꯁꯇ꯭ꯔꯤꯁ, ꯁ꯭ꯃꯣꯜ ꯑꯦꯟড ꯃꯥꯏꯀ꯭ꯔꯣ ꯏꯟꯗꯁꯇ꯭ꯔꯤꯁ, MSMEꯗ ꯅꯠꯇꯅ ꯑꯆꯧ-ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤꯁ ꯑꯃꯗꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯨ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤ꯫ ꯃꯁꯤꯕꯨ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯁꯤꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯇꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯕꯤꯁꯥꯈꯥꯄꯠꯅꯝꯗꯒꯤ ಶ್ರೀಮಾನ್ ಸಿ.ಬಿ. ರಾಜುꯒꯤ ꯈꯨꯡꯒꯪꯗ ꯁꯥꯕ ꯑꯦꯇꯤꯀꯣꯄꯀꯥ ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ
mayamna yamna pamnarami masigi thoidokpa amana sanapot asi una sabani loinana masida angle amata uba fangloi sanapot asi maikai khuding da koirap koi maramasina angang da sok panbagi wafam amata leite CB Rajuna eti kopaka sanapot asi magi khungangi khudhaiba singa pullaga anauba mawong da sananaba thaurang ama lokhatle afaba quality gi pothok puthok mahakna local sanapot singi mangluraba mingchat adu amuk hanna porakle sanapot gi aikoina posak ani phangba ngame amana haukraba mangal nairaba matambu amuk hanna purakpa atopa amana afaba nungaiba tungi punsi ama semba aihakki startup marup sing amadi entrepreneurs sing da haijari team up for toys aikoi punna sanapot saminarasi haujekti local sanapot sing asigidamak vocal tawbugi matamni aikoi gi naha singidamak anauba makhalgi afaba quality gi sanapot sarasi madu sanabadagi angang singna angang oiringai matam hanjalaktuna harau minok tamlasano akoi bagi phibam su shok taba oirasano marup sing computer amasung smartphone gi matam sida computer game sanabagi chatnabi amasu lakli angang su sanai ahal su sanai adubu game ayambagi themdi mapan gi ngaktani aikoi gi leibak asida idea kaya concept kaya leire aikoi gi mapal naidraba puwari leire masida aikoi game semba yagadra aihakna leibak asigi talent leiraba naha singda haijari mayamna bharat tasu game sembiyo bharat ki game su sembiyo asumna haine let the games begin sanaba haurasi marup sing maromdom lepchaba bharat ki khongjangda virtual games bu oire sanapot ki sector bu oire pumnamakna achaubu thaudang yagadabani matam chap charabani ngasidagi chahi chamagi mamangda gandhi jina asahyoga andalon hauba matamda asumna ibirame asahyoga andalon haibasi ireibakcha singi isagi ikai khumnaba ngakchaba amadi tauba ngamba uthokpagi hotnabagi saruk amane ngasi aikhoina leibak asibu maromdom lepchaba ngamnaba hotnari isana isabu thajabaga loinana mangda changsinsi hiram khudingda leibak asibu maromdom lepchaba ngamhansi asahyoga andalon gi saktamda maru hunkibani maromdom lepchaba bharat ki saktamda achauba khongnang pambi oina masa maring phalanba sidi aikhoi gi thaudangni nungsira bairei bakcha sing bharat basi singi innovation amasung solution da hai singba si mipum khudingmakna yanaraba wafamni aduga kathokpagi tangkak lakpa matamda masigi thauna si amukke hene hengalai tha si haugalakpa matamda naharul singi marakta app innovation challenge amathamki atma nirbhar bharat app innovation challenge asida naha kaya saruk yaki chaurakna entry listing taret muk laki madugi manungda saruk ahum thokpagi ani mukti tier 2 amasung tier 3 sahar singi naha singna semba app ni masi atma nirbhar bharat amasung bharat ki tunglam chatki apaba khudam amani atma nirbhar app innovation challenge ki result ubada mayam yamna nungaiba faugani yamna kupna yenglaba tungda tongan ba category singda chaurakna app darjan ani mukta award pikre mayamna suksoi soidana app sing asibu khangnaba hotnabiyo kanana khangni adomsu asigumba app semninglakpa yai app sing asigi manungda kutuki kids learning app haiba ma yauri masigi app asi interactive app amani apikpa angang singna isai amasung wari gi khuthangda wari sanana angka amasung science tamba yai masida activities kaloinana sana khonabasu yauri masiga manabada microblogging platform gi app amasu yauri madugi maming ku kawi masida aikhoina isagi imalonda text video amasung audio gi kuthangda isagi wapam sing thamba yai interact tawba yai matawasum tawna chingari app su
ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯂꯤ꯫ ꯑꯛ ꯁꯔꯀꯥꯔ ꯍꯥꯏꯕ ꯑꯦꯞ ꯑꯃꯁꯨ ꯂꯩ꯫ ꯃꯁꯤꯗ ꯆꯦꯠꯕꯣꯠꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯛ ꯇꯧꯕ ꯌꯥꯏ ꯑꯃꯁꯨꯡ ꯁꯔꯀꯥꯔꯁꯤꯡꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯕ ꯌꯥꯏ꯫ ꯃꯁꯤꯁꯨ ꯇꯦꯛꯁ, ꯑꯣꯗꯤꯑꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯍꯨꯝꯃꯛꯇ ꯌꯥꯏ꯫ ꯁ꯭ꯇꯦꯞ ꯁꯦꯠ ꯒꯣ ꯍꯥꯏꯕ ꯑꯦꯞ ꯑꯃꯁꯨ ꯂꯩ꯫ ꯃꯁꯤꯅ ꯐꯤꯠꯅꯦꯁ ꯑꯦꯞꯅꯤ꯫ ꯑꯗꯣꯝꯅ ꯀꯌꯥ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯦ, ꯀꯦꯂꯣꯔꯤꯁ ꯀꯌꯥ ꯕꯔꯟ ꯇꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯑꯦꯞ ꯑꯁꯤꯅ ꯈꯪꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯗꯣꯝꯕꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯁꯨ ꯃꯣꯇꯤꯚꯦꯠ ꯇꯧꯔꯛꯀꯅꯤ꯫ ꯑꯩꯍꯥꯛꯅ ꯄꯤꯔꯤꯕ ꯑꯁꯤꯗꯤ ꯈꯨꯗꯝ ꯈꯔ ꯈꯛꯇꯅꯤ꯫ ꯑꯇꯣꯞꯄ ꯑꯦꯞ ꯀꯌꯥ ꯑꯃꯁꯨ ꯆꯦꯂꯦꯟꯖ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤ꯫ ꯕꯤꯖꯤꯅꯦꯁ ꯑꯦꯞ ꯀꯌꯥ ꯑꯃꯅꯤ, ꯒꯦꯝꯁꯀꯤ ꯑꯦꯞꯁꯨ ꯌꯥꯎꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯏꯖ ꯏꯀ꯭ꯋꯦꯜ ꯇꯨ, ꯕꯨꯛꯁ ꯑꯦꯟ ꯑꯦꯛꯁꯄꯦꯟꯁ, ꯖꯣꯍꯣ, ꯋꯥꯛꯐꯜ, FTC ꯇꯦꯂꯦꯟꯠ, ꯃꯌꯥꯝꯅ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯏꯟꯇꯔꯅꯦꯠꯇ ꯆꯪꯂꯒ ꯌꯦꯡꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯪꯕ ꯉꯝꯕꯤꯒꯅꯤ꯫ ꯑꯗꯣꯝꯁꯨ ꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯄꯤꯗꯨꯅ, ꯏꯅꯣꯚꯦꯁꯟ ꯀꯌꯥ ꯇꯧꯕꯤꯗꯨꯅ ꯃꯗꯨꯕꯨ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯁ꯭ꯇꯥꯔꯠ-ꯑꯞꯁꯤꯡ ꯑꯗꯨꯅ ꯇꯨꯡꯗ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯦꯅꯤ ꯀꯌꯥ ꯑꯣꯏꯔꯛꯇꯨꯅ ꯚꯥꯔꯠꯄꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄ ꯉꯝꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯀꯥꯎꯕꯤꯔꯣꯏꯗꯕꯗꯤ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯁ꯭ꯇꯥꯔꯠ-ꯑꯞ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯨꯗꯣꯛꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯆꯜ ꯁꯨꯔꯕ ꯆꯤꯟꯖꯥꯛ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ꯫ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯃꯟꯊ ꯍꯥꯏꯅ ꯄꯥꯡꯊꯣꯛꯏ꯫ ꯅꯦꯁꯟ ꯑꯃꯁꯨꯡ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯁꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯂꯩꯅꯩ꯫ ꯍꯥꯏꯅꯕ ꯑꯃ ꯂꯩ, ꯌꯊꯥ ꯑꯟꯅꯝ ꯇꯊꯥ ꯃꯟꯅꯝ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯨꯒ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯂꯩꯒꯅꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯑꯉꯥꯡꯁꯤꯡꯕꯨ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩ, ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯃꯆꯜ ꯁꯨꯕ ꯆꯤꯟꯖꯥꯛ ꯐꯪꯂꯤꯕ ꯃꯈꯩ ꯃꯈꯣꯏ ꯂꯧꯁꯤꯡ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯃꯁꯥ ꯐꯒꯅꯤ꯫ ꯑꯉꯥꯡꯕꯨ ꯐꯖꯅ ꯄꯤꯖꯕ ꯍꯥꯏꯕꯁꯤꯗ ꯃꯃꯥꯕꯨꯁꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯑꯗꯣꯝꯅ ꯀꯔꯤ ꯆꯥꯔꯤ, ꯀꯌꯥ ꯌꯥꯝꯅ ꯆꯥꯔꯤ, ꯀꯌꯥꯔꯛ ꯆꯥꯔꯤ ꯍꯥꯏꯕꯈꯛ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯗꯔꯀꯥꯔ ꯂꯩꯕ ꯃꯆꯜꯁꯤꯡ ꯑꯗꯨ ꯐꯪꯍꯟꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯣꯝꯗ ꯑꯥꯏꯔꯟ, ꯚꯤꯇꯥꯃꯤꯟ, ꯀꯦꯜꯁꯤꯌꯝ, ꯁꯣꯗꯤꯌꯝ ꯐꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯈꯣꯏ ꯑꯁꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕ ꯇꯉꯥꯏ ꯐꯗꯦ꯫ ꯃꯤꯌꯥꯝ ꯌꯥꯎꯔꯕꯇꯗ ꯃꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯁꯔꯨꯛ ꯌꯥꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯣꯏꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯄꯣषꯟ ꯁꯞꯇꯥꯍ, ꯄꯣषꯟ ꯃꯥꯍꯒꯤ ꯈꯨꯠꯊꯥꯡꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯌꯥꯎꯍꯜꯂꯦ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯡꯗꯝꯅꯍꯟꯕ, ꯑꯦꯋꯦꯔꯅꯦꯁ ꯂꯩꯍꯟꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯀ꯭ꯂꯥꯁꯇ ꯀ꯭ꯂꯥꯁ ꯃꯣꯅꯤꯇꯔ ꯂꯩꯕꯒꯨꯝꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯃꯣꯅꯤꯇꯔꯁꯨ ꯂꯩꯍꯟꯅꯕ, ꯔꯤꯄꯣꯔꯠ ꯀꯥꯔꯗꯀꯨꯝꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯀꯥꯔꯗꯁꯨ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯣषꯟ ꯃꯥ, ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯃꯟꯊꯀꯤ ꯃꯅꯨꯡꯗ ꯃꯥꯏꯒꯣꯚ ꯄꯣꯔꯇꯦꯜꯗ ꯐꯨꯗ ꯑꯦꯟড ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯀ꯭ꯋꯤꯖ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯤꯝ ꯀꯝꯄꯤꯇꯤꯁꯟꯁꯨ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯗꯣꯝ ꯏꯁꯥ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄꯗꯁꯨ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯌꯨ꯫ ꯃꯔꯨꯞꯁꯤꯡ, ꯀꯣꯚꯤꯗꯀꯤ ꯇꯨꯡꯗ ꯒꯨꯖꯔꯥꯠꯇ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯤ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯌꯨꯅꯤꯇꯤ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗꯤ ꯃꯗꯨꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯈꯜꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯄꯥꯔꯛ ꯑꯃ ꯁꯦꯝꯒꯠꯂꯕꯅꯤ꯫ ꯃꯗꯨ ꯁꯣꯏꯗꯅ ꯆꯪꯕꯤꯔꯛꯎ꯫ ꯁꯥꯟꯅ ꯁꯥꯟꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯚꯥꯔꯠ ꯑꯁꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯥꯕ ꯊꯛꯄꯒꯤ ꯃꯑꯣꯡ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯇꯨ 6 ꯂꯩ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯍꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯋꯥ ꯅꯨꯡꯁꯤꯠ, ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯃꯍꯩ ꯃꯔꯣꯡ, ꯍꯩ, ꯃꯅꯥ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯌꯥꯝꯅ ꯌꯥꯎꯕ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯁꯦꯝꯕ ꯇꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯔꯥꯒꯤ, ꯖꯋꯥꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯅꯤ꯫ ꯚꯥꯔꯇꯤꯌꯥ ꯀ꯭ꯔꯤꯁꯤ ꯀꯣꯁ ꯍꯥꯏꯕꯗꯤ
Indian Agricultural Dictionary ama semgadawri. Masida district khudingmakta kari kari mahi marong hauri. Makoigi nutrition value kayano pumnamak asi yaugani. Masi miyamda yamna kanaba dictionary ama oigani. Mayamda portion ma nutrition month asida machal suba chanjak charaga haksang phana leinaba mipum khudingmakpu pukning thaugalasi. Nungsirabai reibakcha sing. Aikhoina ning tamba numit pangthoklingaida yamna nungaiba wafam ama aihakna taki. Wafam adudi aikhoigi Indian Army gi yamna maruoiba Sophie amasung Uida gi matangdani. Sophie amasung Uida Indian Army gi huini. Makhoi Chief of Army Staff Commendation Card ki ikai khumnaba phangki. Makhoi ani laibak asigi ngak senbada mathau phajana tawbugidamak ikai khumnaba si phangki. Makhoi gumba thauna phaba hui kayama aikhoigi lanmi singi leiri. Makhoi na bomb blast amasung terror attack kaya thingbada chawna saruk yai. Matam kharagi mamangda laibak asigi ngak senbada hui sing asigi thaudangbu marik chumna khangbagi khudong chaba phangki. Balaram kauba hui amana lisingani tarukta Amarnath khongchat ki lambi da leramba bom kaya thiba ngamki. Lisingani anida Bhavna amasung Siblal kauba hui anina IED kaya thidoki. IED lokthok lingaida lalhobu singna IED pokhai halakpada makhoi ani thawai thaki. Chahi ahumgi mamangda Satisgarh gi Bijapurda CRPF ki sniffer dog crackers su IED pokhai bada thawai thaki. Numit kharagi mamangda mayamna TV da yamna pukning nungsiba saktam mama ubiramgani. Beat police na makhoi marup hui Rokibu mapung phaba ikai khumna bagaloinana aroiba bidai piki. Rokina case sahum henbada police ki mateng pangki. Hui sing asina disaster management amasung rescue mission singdasu chawna saruk yai. Bharat tadi disaster response force NDRF ta hui kaya specially trained tawri. Yuhar habada building tek pamatamda atek akai maraktegi mi thibada makhoi asi yamna hei singi. Marup sing aingonda Indian breed ki hui sing asisu yamna phai haina takpire. Indian breed ki manungda Model Hound Himachali Hound sing asi yamna phaba breed chingni. Raja Palayam Kanni Chipi Parai amasung Kombai su yamna phaba Indian breed chingni. Makhoi sing asi yokpada sel su yamna changde aduga mafam asigi hawa nungsitta chunaraga leibasu oire. Haujik aikhoigi security agency singnasu Indian breed dog sing asi oina sijinnaba hore. Matam kharagi mamangdadi Army CISF NSG na Model Hound sing train tawraga dog squad ta yawhalle. CRPF na Kombai dog su sijinare. Indian Council of Agriculture Research na Indian breed hui sing asida research chathari. Masigi pandamdi Indian breed ching asibu hena magud lehanduna sijinnaba kanaba phanghanbani. Internet ta makhoigi maming search tawraga yengbiyu. Makhoigi maramda khangbiyu. Makhoigi phajaba amasung magun adu yamna ngakkani. Adomna hui loige ninglakpaga loinana Indian breed loiningani. Atma Nirbhar Bharat na miyam pumbagi laisol oiraba matam asida lam amata chithaba yaba natte. Nungsirabai reibakcha sing numit kharani leiraga September mangada aikhoi oja singi numit pangthokani. Aikhoina isagi punsigi mai pakpagi khongchat ningsingbada oja ama natraga ama suksoi soidana ningsinglakani. Yangna honglakliba matam amasung corona gi khudong thiba asina aikhoigi oja singdasu matamgi matung inna hongdoknaba singnaba ama lakli. Aikhoigi oja singda singnaba si mayok naduna masibu khudong chaba ama oina onthokpa ngamba sida aihak yamna hena harauba poe. Takpi tambibada technique kaya ama sijinnaduna mahiroi singbu tambiri. Ngasi laibak asida mafam khudingda innovation kaya ama tawre. Oja amasung mahiroi pullaga anauba kaya hogdokle. Laibak asida National Education Policy na ahongba kaya purakadoriba asida aikhoigi oja singna mahiroi singda chawna mateng pangbigani haina aihakna thajai.
ꯃꯔꯨꯞꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯍꯥꯛꯀꯤ ꯑꯣꯖꯥ ꯃꯔꯨꯞꯁꯤꯡ ꯆꯍꯤ 2012ꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯇꯝꯕ ꯆꯍꯤ 65 ꯁꯨꯕ ꯄꯥꯂꯟ ꯇꯧꯒꯅꯤ꯫ ꯅꯤꯡꯇꯝꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯇꯝꯅꯤꯡꯕꯒꯤ ꯃꯔꯨ ꯍꯨꯟꯕꯒꯤ ꯁꯥꯡꯂꯕ ꯄꯨꯋꯥꯔꯤ ꯂꯩ꯫ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯈꯤꯕ ꯑꯊꯧꯕ ꯄꯣꯛꯈꯤꯗꯕ ꯃꯐꯝ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯍꯩꯔꯣꯏ ꯅꯍꯥꯔꯣꯜꯁꯤꯡꯗ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯍꯟꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ꯫ ꯃꯈꯣꯏꯒꯤ ꯂꯝꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯀꯅꯥ ꯀꯅꯥ ꯊꯋꯥꯏ ꯊꯥꯈꯤ, ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤ, ꯀꯅꯥ ꯀꯅꯥ ꯀꯌꯥꯝ ꯀꯨꯏꯅ ꯖꯦꯜꯗ ꯂꯩꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯕꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯉꯝꯒꯅꯤ꯫ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯏꯍꯨꯜ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯤꯂꯥ ꯑꯗꯨꯗ ꯅꯤꯡꯇꯝ ꯂꯥꯟꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯅ ꯔꯤꯁꯔꯆ ꯇꯧꯍꯟꯕ ꯌꯥꯏ꯫ ꯁ꯭ꯀꯨꯜꯗ ꯃꯗꯨ ꯃꯦꯒꯥꯖꯤꯟꯅꯆꯤꯡꯕꯗ ꯐꯣꯡꯕ ꯌꯥꯏ꯫ ꯅꯤꯡꯇꯝꯕꯒꯤ ꯏꯍꯧꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ ꯑꯅꯛꯄꯗ ꯂꯩꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯄꯨꯕꯤꯕ ꯌꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯤꯡꯇꯝꯕ ꯆꯍꯤ 65 ꯁꯨꯕ ꯑꯁꯤꯗ ꯅꯤꯡꯇꯝ ꯂꯥꯟꯃꯤ 65ꯒꯤ ꯃꯇꯥꯡꯗ ꯁꯩꯔꯦꯡ ꯏꯒꯦ, ꯂꯤꯂꯥ ꯏꯒꯦ ꯍꯥꯏꯅ ꯋꯥꯁꯛ ꯂꯧꯕꯤꯕ ꯌꯥꯏ꯫ ꯃꯈꯣꯏꯒꯤ ꯍꯣꯠꯅꯕꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯟꯁꯪ ꯍꯤꯔꯣ ꯂꯥꯛ ꯀꯌꯥ ꯀꯌꯥ ꯃꯥꯡꯗ ꯊꯣꯔꯛꯄ ꯉꯝꯒꯅꯤ꯫ ꯃꯤꯅ ꯈꯪꯕꯤꯗ꯭ꯔꯕ ꯂꯥꯟꯃꯤ ꯀꯌꯥ ꯃꯈꯣꯏꯅ ꯍꯣꯠꯅꯕꯗꯒꯤ ꯈꯪꯂꯛꯄ ꯉꯝꯂꯕꯗꯤ ꯅꯤꯡꯇꯝꯕꯒꯤ ꯆꯍꯤ 65 ꯁꯨꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄꯤꯕ ꯑꯁꯦꯡꯕ ꯁ꯭ꯔꯗꯥꯟꯖꯂꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯁꯦꯞꯇꯦꯝꯕꯔ 5 ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯖꯒꯗꯧꯔꯤꯕꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯅꯤꯡꯅꯕ ꯑꯉꯥꯡꯁꯤꯡꯗ ꯏꯅꯣꯠ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯄꯤꯌꯨ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯂꯩꯕꯥꯛ ꯑꯁꯤꯅ ꯆꯠꯂꯤꯕ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯏꯔꯩꯕꯥꯛꯆꯥ ꯈꯨꯗꯤꯡꯃꯛꯅ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯇꯥꯏ꯫ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯏꯔꯩꯕꯥꯛꯆꯥ ꯈꯨꯗꯤꯡꯃꯛ ꯅꯥꯗ ꯌꯦꯛꯇꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯇꯥꯏ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯀꯣꯔꯣꯅꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯁꯤ꯫ ꯀꯣꯔꯣꯅꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕ ꯃꯇꯝꯅꯤ꯫ ꯒꯖ 2ꯒꯤ ꯑꯔꯥꯞꯄ, ꯃꯥꯛꯁ ꯎꯞꯄ ꯍꯥꯏꯕ ꯋꯥꯁꯛ ꯑꯁꯤ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕꯤꯌꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯎꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫